Koi hujiksi ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤ ꯑꯃꯒ ꯄꯨꯟꯕ ꯌꯥꯗꯕ ꯑꯗ ꯃꯥꯅ ꯆꯥꯎꯏ ꯑꯩꯅ ꯆꯥꯎꯏ ꯃꯥꯅ ꯄꯤ ꯑꯩꯅ ꯄꯥꯡꯒꯟ ꯀꯜꯂꯤ ꯃꯥꯅ ꯁꯣꯜꯂꯤ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯀꯟꯅ ꯇꯧꯅꯈꯠꯂꯛꯄ ꯃꯁꯤ ꯇꯧꯈꯠꯂꯛꯄꯁꯦ ꯃꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯏꯇꯤꯍꯥꯁ ꯅꯩꯅꯕ ꯐꯤꯂꯣꯁꯣꯐꯔ ꯃꯌꯥꯝꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯊꯦꯡꯅꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯆꯦꯂꯦꯟꯖ ꯑꯦꯟ ꯗ ꯔꯦꯁꯄꯣꯟꯁ ꯊꯤꯑꯣꯔꯤ ꯍꯥꯏꯗꯅ ꯑꯔꯅꯣꯜ ꯖꯣꯁꯦꯐ ꯇꯣꯟꯕꯤ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯃꯥꯅ ꯇꯧꯕ ꯔꯤꯁꯥꯔꯆ ꯑꯃꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯤ ꯊꯦꯡꯅꯩ ꯑꯗꯨꯅ ꯑꯗꯨꯒꯤ ꯍꯥꯏꯔꯤꯕ ꯔꯤꯁꯥꯔꯆ ꯇꯧꯕ ꯃꯗꯨꯒꯤ ꯑꯦꯅꯥꯂꯥꯏꯁ ꯇꯧꯕ ꯃꯇꯝꯗ ꯊꯦꯡꯅꯔꯤꯕ ꯈꯨꯟꯅꯥꯏ ꯑꯃ ꯀꯝꯗꯧꯅ ꯃꯨꯊꯔꯛꯄꯒꯦ ꯈꯨꯟꯅꯥꯏ ꯑꯃ ꯀꯝꯗꯧꯅ ꯑꯩꯈꯣꯏꯒꯤ ꯀꯥꯏꯊꯔꯛꯄꯒꯦ ꯈꯨꯟꯅꯥꯏ ꯑꯃ ꯀꯝꯗꯧꯅ ꯔꯤꯁ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯗ ꯔꯦꯁꯄꯣꯟꯁ and the salience thinking haidana mayam ama thokle tongan buise aikoina lambi piba mathok tai kanana lambi du pigani kanana tawgani haiba matamda aikoina nainabada creative satuk saksin mayam leirasu hauji pobadi 22 327 square kilometers hai masi manipur apun magini suchan buju aigini ukhruju aigini senapati ju aigini aduga aikoi apun bu manipur gin haina wakanu ai samak asem prince manipur yulik mayol gi campaigner jabani aduga ai oi thamga leiba koi gi marubasna laisam james publicity gi achoba role hoiba mayol gi publicity gi role achoba lokjaba ai gi marubne ngasi koi lepak miam ga loinana ꯑꯩꯈꯣꯏꯒꯤ ꯑꯅꯧ ꯆꯠ ꯉꯁꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯁꯤꯡꯅꯕꯁꯤꯡ ꯑꯁꯤ ꯃꯁꯤ ꯀꯔꯤꯅꯣ ꯀꯌꯥꯝ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯈꯨꯗꯣꯡꯊꯤꯕ ꯁꯤꯡꯅꯕꯁꯤꯡ ꯑꯁꯦ ꯃꯁꯤ ꯀꯝꯗꯧꯅ ꯊꯦꯡꯅꯒꯗꯒꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯋꯥꯔꯦꯞ ꯑꯃ ꯂꯧꯃꯤꯟꯅꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯖꯕ ꯑꯗꯨꯒꯨꯝꯕ ꯃꯤꯐꯝꯅꯤ ꯑꯩꯈꯣꯏꯒꯤ ꯂꯝꯁꯥꯡ ꯈꯣꯡꯆꯠ ꯑꯁꯤ ꯍꯧꯈꯤꯕ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 10 ꯏꯪ ꯁꯣꯛ 2019 ꯍꯧꯖꯔꯀꯥꯟꯗ ꯉꯁꯤꯒꯤ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 8 ꯏꯅꯤꯡꯊꯧ ꯒꯝꯚꯤꯔ ꯁꯤꯡꯒꯤ ꯃꯍꯥꯛꯀꯤ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠ ꯑꯁꯤ ꯄꯥꯂꯟ ꯇꯧꯕ ꯅꯨꯃꯤꯠ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯖꯕꯅꯤ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯏꯐꯨꯔꯨꯞ ꯑꯁꯤꯗ ꯏꯔꯩꯕꯥꯛ ꯑꯁꯤꯗ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯐꯤꯕꯝꯁꯤꯡ ꯇꯦꯟꯁꯟꯅ ꯄꯟꯖꯔꯕꯗ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯟꯗ ꯈꯨꯟꯅꯥꯏꯔꯣꯜꯗ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯡ ꯑꯁꯦ ꯈꯨꯗꯣꯡꯆꯥꯗ꯭ꯔꯤꯕꯁꯤꯡ ꯑꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪꯗꯤ ꯑꯃꯨꯛ ꯍꯟꯅ ꯌꯥꯋꯜ ꯑꯃ ꯁꯥꯒꯠꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯂꯥꯡꯕꯣꯟ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯑꯅꯧꯕ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯟꯕ ꯑꯗꯨꯝꯕ ꯄꯥꯎꯖꯦꯜ ꯂꯝꯁꯥꯡ ꯈꯣꯡꯆꯠꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯆꯠꯆꯔꯨꯕ ꯈꯨꯟꯁꯤꯡ ꯂꯩꯀꯥꯏꯁꯤꯡ ꯂꯨꯆꯤꯡ ꯂꯣꯌꯥ ꯁꯤꯟꯊꯨꯡꯅ ꯆꯠꯆꯕ ꯃꯇꯝꯗ ꯃꯥꯏꯀꯩ ꯑꯗꯣꯝꯒꯤ ꯂꯩꯕꯤꯔꯝꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕ ꯂꯣꯏꯅꯅ ꯑꯩꯈꯣꯏꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯔꯛꯄ ꯑꯆꯥ ꯑꯊꯛ ꯄꯤꯖꯕꯤꯔꯛꯄ ꯃꯁꯤ ꯄꯨꯝꯅꯃꯛ ꯃꯌꯣꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯉꯁꯤ ꯐꯝꯃꯤꯕ ꯂꯩꯄꯥꯛ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯃꯤꯌꯥꯝ ꯄꯨꯝꯅ ꯐꯝꯃꯤꯕ ꯅꯦꯁꯅꯦꯜ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯁꯦ ꯃꯁꯤꯗ ꯑꯈꯪ ꯑꯍꯩ ꯑꯣꯖꯥꯁꯤꯡꯅ ꯂꯦꯞꯄꯤꯔꯛꯄ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯂꯦꯞꯄꯤꯔꯛꯄ ꯋꯥꯔꯦꯞꯇꯣ ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈꯣꯡꯊꯥꯡ ꯑꯃꯗꯤ ꯃꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝ ꯑꯣꯏꯖꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯔꯦꯞꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏ ꯊꯕꯛꯇ ꯑꯣꯟꯊꯣꯛꯆꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯈꯨꯟꯅꯥꯏ ꯑꯃ ꯂꯤꯡꯅꯕ ꯍꯣꯠꯅꯖꯒꯅꯤ ꯍꯥꯏꯕꯁꯦ ꯃꯌꯣꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯒꯦ